ngasai moigi leiba frontal organization sing moidi amarom da suda leiribnina frontal organization sing adagi atai tai leiba sing siga wari je tanaraga tawbagi daka do lakpaneba adu tawbangam dabagi tanaraga tawbadu ngamdabagi issue dagi neba hojik sigi stage bau yoreise adu si sakana khanjagadamne akoina khangada ponate base ko sakana khanjagadamne moina moigi level da tawba yani na khanbado ngamaktrabnina people gi communication ama daka oibadu moina establish tawningbra tawningdabra ngarang government gi level pha ba yadra thi ba yadra kokomi gi level pha ba yadra thi ba yadra akoi gi chief minister se na ngai mi una se ba yadabadu ngarang di club phanam di ma una greba adu club phanam ga mla sing ga una greba madu akoina kokomi na organize tawbadagi manasu understand tawbidagi thoine loye hai tare ko adugi potu da amu bjp gi handle sing social media handle sing duna karem kathaina ba akoi da usitaba adagi moi unaribe mayam dubu ngasagi appreciate tawdabagi mawongda kokomi gi issue sing je hatokani na khanda gadi moi gi individual sing dusu akoina moi gi bjp manung da yauriba natraga cm banglo da media pairiba handle tawriba sing se adagi akoi gi social media da media house ama oiraga amju gi member oiraga masagi lanai gi oiba ideology da bias oina chatharak pa mi sing si mathakta akoina kari kari tawba yage habdo akoi legally oigera natraga socially oigera akoi adu yengani hajine ba ina tamjani sine makata do laksani sine kogi ngarang mayam social media da su ki bai kogi air gari sine kogi naga sing na protest tawringai da thujil laga thumbagi mong ma ukhiba duga ngasi khabar sida su dum yauri air gi ka hen ba thawong da mi ani shokle tn elna yaning da phongdoroli air chathari bai kogi mamang na su manipur thuli birang sida su dum air gi thawong sing da miyam na pena da ba dum leiri adu hojik su naga sing gi marak tagi sigum ba phongdoroli ha tar kamai yengbe akoigi asamai falna ngarang tawriba video do adu khangde ko moina kari wakhandagi adumaina thaujalino khangde adubu inquiry madi tawbudi tangai phada male army je adumaina civilian marakta adugi level boda erogen oina chatpa targadi madugi mangjabadu chingi praja da di mi yam ju leijadabani na ko moide di mi yam leija ponte adu bau tarakta di he moi operation chatarakpada nupi angang izat mangba khutsa sangakpa adai property solakpa chingdadi mi yam leija ponte ko beli dabudi pare ko nyam law khongdana mi ma puga so aing da puga di khangdre aduga talaktari tawbudi ngamoy aduga chingda du mak chathabdu di government na army chief sing du da kauraga phasana haibi ba ma change